Immense Paodam meng tabiru namapu khurumjari ngasigi maroiba pauda Kaibul Lamjauda Heritage Park ama semgatnaba center da proposal thakre haina Chief Minister N Birena haikre Child line gi hoarding amasung poster campaign ama SP Kaksing Victoria yangkhomna hodokre loinana Janakpur amasung Ayodhya gi marakta sengadaba bus service Prime Minister Narendra Modi amasung Nepal gi Prime Minister KP Sharma na lamthakre Hauzik mapungoiba pam lobirasi Lupa crore by Futara Sangna, Bisnupur district ki Kaibul Lamjauda Heritage Park ama semgatnaba center da proposal ama thakre haina Chief Minister N Birena haikre Wapamasi Chief Minister nangasi Tribal Research Institute TRI Government of Manipur na Ministry of Tribal Affairs Government of India ki mieng makhada Tribal Culture for Peace and Unity haiba theme da pangthokhiba numit nini chathagadaba Annual State Level Tribal Culture and Festival Thoramda Atoiba Mithungi Warol Piraduna Haikibani. Chief Minister na makha taraduna haikibada state asida lairiba community punamaki oiba apunba heritage structure sing lairabadi mafam adu sahi gi pangthok liba sangai festival gi permanent oiba mafam ama oiragani festival asi mathang sahi dagi di mafam saba ahangba mafam da hena awangba thakta sillagani state government na festival asi gi damak ahen ba sempham kaithok ningba laire hairaduna tribal research institute na so state government ta mateng piduna mathang sahi dagi festival asi hena chawba amadi masak thokpa festival ama oinanaba haike Every festival, every work has to be meaningful, has to be translated into actions. Because now we have regained the lost trust, mistrust, what I said, I do. What the government said, government practically Thaurammapu in a Saruk Yakiba Tribal Affairs and the Hills Minister and Kiai Sinat Haikibada Community Kuding Magi Nat Amadi Saktam Ngaktuna Tamgadavani Singi Lamsing the Low Subagi Tagi Matam Sida Silaba Matambo Kaitokuna Thoram the Saruk Yakiba Tongan Tribal Community Gimio Singbusu Minister na Tagat Papongdo K Public Head Engineering PHE Minister Lucy Diko Hill Area Committee HSA Chairman Siri Titi Haukip Amasong Outer Manipur Parliamentary Constituency gi MP Thangso Baitera Thoramdugi Akhanaba Mithung Sing Oina Saruk Yakhe Center na propose toriba Citizenship Amendment Bill 2016 gi mayokta MSU na akan bakhongjang sangsilagani hainangase Paumisinga MSU office ta unabada MSU gi President Manjit Sarangthem na phongdokre Wafamasi Manipur da lairiba civil society organization singna kupnan inabinaba amadi Manipur lainga ki oiba aset pa wafam amadi bill asi sana bidanaba phongdokadabani haina demand tarokle Center na lawliba wafam asi North East pu phata haudi langthopangumbani haina khanbani hiram sigi matang da hayeng Guwahati da sangsen gadawriba agitation gi damak MSU gi mioi kuntra Guwahati da thumkhre loinana lakliba tang kungama thoida North East pumbagi sangsen gadawriba khongjang khuding maksu sem saba loire haina Manjit na makata na phongdorakle awang nung poklam dam sing asida changak khiba dugumba citizen amendment bill sigi mayuk cha manpur lengar na masi opposed to wa ama mathok tai Bangladesh tagi Nepal tagi Myanmar tagi hajilakpa mioi singi chakta phom mo oigani ha bisi thamjaningi mapungoina haiba citizen amendment bill sigi mayuk cha koi lamdam se riba tongan ba civil khunai gi mioi sing Angang singna awa ana kudong tiba taraba matamda mateng pangbiba ngamnaba Kaksing District Police amasung Kaksing Lamkhaida laiba Child Line Thawal gi sub center na punna Kaksing District ki tongan ba mafamda sathagadaba Child Line gi hoarding amasung poster campaign ngasi SP Kaksing Victoria yangkhomna ma ki office mamangda hodokre Campaign Hogdopa Aduda Child Line Thawal gi Kaksing Sub Center gi Director KH Tompok ma ki staff sing
Deputy SP Commando Thobal Yumnam Premjit atai police personnel kya su saruk yakhi SP Kaksing Victoria Yangkhomna phongdorakpada child line gi poster campaign asi Kaksing district ki police station tarukta chathagani poster asida iriba warol sing miyamna pabiraga angang singna awa ana tarakpa matamda mateng pangbiu haikhe processing laga trial campaign hojare aduga hairiba processing si public singna jina yengiraga pabiraga any angang distress ta leiba angang singgi pau bibirakuna angang sing mati pangbi Satliba thasigi haukiba tang mapangi nungthil pung ama minute nifumangarom tabada koirangai da laiba 49 BSF ki geta sakti laiba ID ama pokhai hankibada BSF jawan ani sikhiba amadi ahumna sok apan nang hankibada senaba pripake kadar manga phare hainanga si Imphal West SP gi conference hall da paumisinga unaba amada Manipur police ki DGP LM khaute na phongdokre mangna haikibada Thodok adugi matangda Imphal West amadi Thawal District Police ki kangbuna thiba humbagi thabak sathakhi maduda akangnaba pau ama phangbadagi tang tarada thiba humbagi thabak sathabada Thodam Suresh Elias Khamba Elias Inunganba Elias nangthoi sahi kunga taret apopati heistomba kowa laisang them Thodam mamang lekai dagi mioi ama Thawal Police ki team na ayupung mapanda mayumdagi phakhi Suresh tagi mobile handset ani SIM card ani ga loinana amadi voter ID card ama phagatle mangonda wahang pahung sathabada ID adu porakpa Thodam aboy Elias nangsa Elias wathoba Elias Ikeng maitai chai kuntra apopati heis inangsa laisang them Thodam mamang lekai dagi haujingna mantri pukhi Sumbrai thongda laiba amasu numit asimaktada phare aboina hairakpadage bom pokhai hanbagi thabakta tengbang lakhiba mioi ahum thoksom Ranjit chai 59 apopa laikhidraba TH yaima langol type 2 Ranjit ki loina bi TH ongbi tharongo bi laima sahi 59 amadi irom ongbi kumudini devi sahi humpu mapuroiba ai boyaima Samusang Lairembi Lairakta Laibasu Imphal West Police Team na phagatle haina DGP na phongdorakhi amaromda atopa pau ama phangbadagi ID blast asiga mari lainana Imphal West ki team na thangapat mapalda tang taragi nungthil pung mari rom tabada thiba humbagi thabak sathabada kangbam Roshan Elias Poraiton chai kunga taret apopa laikhidraba ke gogo kauba thangapat mapaldagi mioi amasu phare mapu wahang pahung sathabada ma ki phamung kada thamba ID package phagatkre phagalaba polam singdi circuit ahum angangwa masuge 9-volt battery manga LED bulb ama wire cap ama angoba masugi remote control ama C4 cake wrap in cello tape ama carbon piece taruk amadi cello tape ama yauri wahang pahong aduda mahak pripak pro gi self style measure jiten kauwa amagi makhada thabak tawi Roshan dagi Micromax mobile handset ama Vodafone gi sim amagasu lokhatle hairi Khoiramban Kaithel Lu Nana Thambada Kaithel asigi ima singna mateng pangbiu haina Imphal Municipal Corporation gi Mayor L Location na phongdokre ngase Major Khulda laiba Manipur Press Club ta ima panthoi bisana Kaithel Lu ki tare suba mapok kumon thoromda athoiba mithunglen oina saruk yakhiba ICM gi Mayor L Location na wafam asi phongdokhibani mahangna makha taraduna Kaithel asi taru tanana thamnaba hotnaba amadi matamga sunaba Kaithel ama oinaba hotnabada ima singna aina yaba mawongda pofam phambiyo Kaithel asi yaraktaba amadi khudungsadaba kaya lakpada pau pibiduna afaba mari thamnaba hotnaminasi haiduna phongdokhe tharomduda Kaithel sang asida pofam phamlibi amadi luki street vendor singi afaba masa sing sana khotnabada international amasung national gi player sing lailaisu phabada first division gi tadana Mark Phangba amasong tongan ba hiram kayada yamna talent oiba mahairoi sing mioi singda lup asina angamba selgi mateng su piduna puning thawatke tharomduda kawgi former dean professor and ivoton longmi simi apunba luki president and Suramani amasong ima panthoi bisana Kaithel luki president and Ibemhal Devina guest of honor sing oina saruk yakhe Tengnopal district ki manung sana lairiba Imphal More lambi gi mataida khundariba Sibong Kudeng thabi khulda ngasi press media gi mioi singna satuna khul asigi chief si hais
पासो कोंगा उनबदा सिपना फोंदोखिबदा खुल असि इंग लिसिंग अमा चाट्रेट मरिफुनिपा निंगथौ पालिंगै मतमदगी खुंदादुना लैरकपा अरिबा खुल अमनि मसिगी खुदम हाइबबो इपा इपुसिंगना थारंबा ओसिंग असि फावबा हौरी अमसुंग नुंगयुंगलंबसिंग असि फावबा लैरि हाइबगा लोइनना सिपना प्रेस मीडियागी मियोइसिंगा सत्तुना यंगमिनखि सही सानी हेना खुंदारलबा खुल असि ngasi फावबा लैंगाकी माइकैदगी अना लायंग संग थकनबा अफबा इसिंग अफबा स्कूल थंबिद्री इंग लिसिंग अमा समापन मरिफुदा खुल असिदा लैंगाकी एलपी स्कूल अमखक थंबिखि अदुसु टेबल चौकरी लैते एलपी स्कूल असिदा ओजा अहुमना छात्रसिंग लाइरिक तंबिरी खुल असिदा हौजिक युमनाक मरिफुद्रा मंगा रोमना खुंदाबना अंगांसिंग मसिंग यामले मरम मसिना जूनियर हाई स्कूल अमा थंबिनबा लैंगाकी पुंगनिंग सिंग सिलकले कालेन थादा लाकपदा खुलसिदा थकनबा इसिंगी अवाबा मायोकनै खुलसिदगी किलोमीटर 3 मुक चटलगा अफबा इसिंग लौफम अमा लै मसिदगी इसिंग लौबा यानबा लैंगाकना निंथिना सेंबिबा पामी खुंजासिंग अना अयेक यावरपा मतमदा खुल असिदा अना लायंग संग लैतबना मरम ओइरगा अवाबा कया थेंगनरी अदुना खुलसिदा प्राइमरी हेल्थ सेंटर अमा थंबिरबदी खुंजासिंगना थेंगनरीबा अवाबा असि कोप ngamgani mahakna makha takibada khulsi national highway 102 imphal more lambi manakta leiba khulni masida PHC thamlabadi lambi da accident na singba thokpa matamda yamna khudung sawa amasu oigani handak manipur ge chief minister N Birena losingba laingakna khungang sasi mission program paikhat libadu khul asida so pangthok pibagi damak chief minister bu thagalakhi loinana khulsigi awat apa kaya asi paliba manipur ge chief minister na luchingba laingakna soidana mieng sangbirakani haibagi thajabat thamli haina phongdorle ngasi press media gi mioi singna khulduda chatluba matamda khulsida haira sing phajana hauba thengnaram khi haire scheme ahum doctor ne school ne ising asi ikai khomnar ge masak oiraba nongthon bam biren singhona khonggang chawkha nangai damakta aduga mafam khuding mak chawkha nangai damakta mana mi tharaga somaina thabiba asiga iroina na aigi khonisisu mana sembigani mana soidra khanbigani haina aigi thajaba magi matakta thamle Thawal Turel bu aruba ising senba turel ama ohanana bagi damak Thawal River Conservation Committee na Manipur laingak amadi mari lainabasingda hanna haijakrabaso ngasi phawa action plan amaga loinana kariguma thabak thoram amata paikhat piraktabana makha taba khongjang sing sangsinanaba ngarang Thawal River Conservation Committee na MSU Desam amasung MSF Thawal District Committee sing amadi Thawal Kaithel Pofam Phambil Nupi Luk Kaloina Sinduna Thawal Mera Ground Community Hall the Miang Yoiba Kananabagi Mipam Ama Pangtok Labamatung Miang Yuarep Yawa Serol Ama DC Thawal the Pisin Cray Thawal River Conservation Committee Chairman AK Bisorjit Kengman Library Chief Advisor Amadi Umang Lai Wangbren Iraimal Lai Committee Ge Selungba Thongam Maimo Kaithel Mathak Makha Pofam Phambil Lup Thawal Ge Secretary Haudam Devati Thawal Kaithel Phambil Lup ki President AK Sundari Kengman Apunba Nupi Lup ki Secretary Asem Bino People's Welfare Organization Thawal Wangmataba Mayai Lekai gi member Akoijam Deben Amasung Healthcare Center Wangkem gi President Sorok Haibang Punjake Sona Thoroma Pusing Oina Pangthokiba ngarang gi miyam gi mifam aduda tongan buwangang loi kayana Thawal Turel kanana bagidamak miyamna kayarak hana Manipur laingakta amadi mari lainabasingda haijakrabasu ngasi phawba khongthang amata laukhat pirakpa leitri laingak asina khungang satuna miyamgi wakat kaya tarbasu Thawal Turengi matangdadi tasinadre tarbasu urabasu mamit oisinduna mana mensinduna leire haina pendaba wafam kaya phongdokna khe Thawal Turelda aina yadaba maungda asawa machine sizinaduna laingoi pekpa thengnaba mari lainabasingda amuhana haijaba Thawal Turelda laingoi pekpa gi permit clearance adu kakhanba Thawal Turel na seliba district sing ukul Thawal amadi Imphal East district ta nahaunana anoba district environment impact authority semanba amadi mathau tawhanba Thawal Turen gi nak yata khundariba miyamna Turel asida mosinba thengnaba miyam punnai hotnaminaba Mapi Tel Dam gi ising mafam matam gi matung ina sang naina regulate tawhanana haijaba amadi Mathaki haijari asi mari lainaba department amadi laingak na thuba matamda thabak ta onthok trabadi makha taba khungjang kaya miyam ga loinana sangsen ba haiba warol sing laukhe tungda mifam maduda saruk yakiba miyamna DC office phawba khongsat ama satuna warep cherol yawa memorandum ama DC Thawal da pisin khe miyam gi khongsat aduda thokhaningda ba thodok sing tholokpa yai haina section thorang lokhat pa oina Thawal police ki mihoi singna afam kya da miyam adu thingnaba
hotnaki adumoinamak miam adu DC office gate phawa lakhalaba matung makok singbat mioi taruk sangsenduna DC da memorandum adu pihanke Kokta Kuman Awang Development Youth Club ke Secretary MD Abdul Wahid na haikre video moirang circle gi makada Kokta Ward number Nipanda Laiba MD Jalaluddin Pradhan Mantri Awas Yojana PMAY gi makada housing loan thake adubo loan asi applicant asi da pidana Kokta Ward number 1 da laiba applicant ka maming manaba MD Jalaluddin Kauba atopa mioi amada pikre hiram sigi matang da applicant masana masagi identity card Aadhaar card na singba punamak puthokuna video da wakallabasu tabidana amadi thousabidana laire haina ngasi Manipur Press Club ta paumi singa unaba amada MD Abdul Wahid na phongdokre MD Abdul Wahid na makata duna haikibada loan lana pi kiba asigi matang da gram sabagi official singbu matik saba action lokhat piu amadi wakat tabidana lairiba video moirang circle bu suspend tawinaba mari lainaba authority gi pungning singsilakle Sagolmang District Hospital sagani haina tawramba adu Hongkibaga mari lainana khundakpam Kendra gi Jila Parishad ani Pradhan Taruk amasung ZP Singh asigi member Yangkai Tarukna saruk yaduna ngasi Manipur Press Club ta paugi mifam ama pangthokre Paumisinga unaba adu da saruk yakiba uyumpok GP gi Pradhan Thangjam Inaungsana haikre Sagolmang District Hospital sabagi matangda lamgi sayetnaba lei haibado haujik leitrabanina haujik sabiro sayetnaba thokiba adu Health Department na soibadagi thokibani Chief Minister gi khungang sasi Haiba paikaliba mission asi karigumba Sagolmang da District Hospital sadaba taragadi mission asi da effect lakani haike Oi ana logela ele benda oi yung tang khaba dum pom sida yung choi choi sabiu haiba si liba ZP the honorable Pradhan Singh amadi honorable member Singh ekoi masigi PFC leptana mai sabiu haiba sing asigi media thongda oi thamjari lena masikagumba ongiba lairagadi ekoi go to village ariba adagi koi khung yung jangduna koi development gi saruk kaya deyamna kumang chokthung kaya sing thinthak koi dondla lakani Haukiba April gi tang amada Chingdong Laikai Community Hall da jiri Tipaimuk Road JT Road ke hauji oiriba lambi gi phibam hena choksilakpa ama khudong thiningai oiba phibam yoksilakpadagi lambi asigi akoibada lairiba khunja sing amadi club singi oiba apunba mifam ama phamduna lambi asi semnabagi damak joint action committee for the development of JT Road kauba ama semkibaga loinana miyamgi apambagi matung ina atuba matamda lambi asi semnabagi damak mari lainaba authority sing haibadi DC Jiribam MLA Jiribam AC Works Minister amadi Chief Minister da memorandum pisin kre adubu laibak thibadi ngasi phawa sembibagi wafam mari lainaba authority na khanghan birak balaitre haina JC gi convener na thadropa serol amana phongdorakle serol sina makha takibada JC gi mihut singna MLA MD Asabuddin amadi PWD Jiribamgi iiga punna phaminaduna khanabada athubada lambi asi afaba thakta semnabagi pambai laitri haina hairakpa wafam tabada JC amadi JT Road ki akoibada laiba parja miyamgi pukningda nungaitaba amadi pendabagi sang hengalakli athuba matamda lambi sembidrabadi miyamgi matenga loinana akanba khongjang kaya sangsinanaba sem saduna laire khongjang sangsinbagi apapatagi amadi amang ata punamaki daita punamak laingakna pugadabani haire Kaksing District Pensioners Association gi sahi gi general body meeting lakliba tang tarong dogi ayu pung 13 makhai tabada Kaksing sumnang da laiba representatives of lawyers role gi hold da pangthok lagani maram asina pensioner singna GB meeting da saruk yarana ba Kaksing District Pensioners Association gi secretary na serol amana phongdorkle Hindu singi aseng ba city sing oiriba Janakpur amasung Ayodhya gi marakta chen gadaba direct bus service ama ngasi Prime Minister Narendra Modi amasung Nepal gi Prime Minister KP Sharma punna lamthamina khre tharamadu Prime Minister Modi na haike masi puari gi oiba mikup amani amadi India amasung Nepal gi marakta laifam singda koiba satpada chaukhat hanarabagi thorang amani haike Hindu lairembi sitada kathokpa Nepal da laiba Janaki Temple da Prime Minister Modi na kurumlaba matungda bus service adu lamthakibani Ramayan Circuit theme gi makhada Indian government na panthungpham 15 semgat sagatnaba khondokle mafam sing adudi Ayodhya Nandigram Sriningbarpur Chitakot haidbasing asina Uttar Pradesh kini Bihar dana Sitamari Buxar amasung Darbhanga Madhya Pradesh kina Sitakot Orissa dana Mendragiri Chhattisgarh dana
Jagdalpur, Maharashtra gina Nagpur amasung Nasik, Telangana dana Bhadrachalam, Karnataka gina Hampi amasung Tamil Nadu dana Rameswaram ni numit ini ki khongsata Nepal da lagliba Prime Minister Modi bo Nepalese Prime Minister Saramana Taramna okay. Numit ini ki khongsata Myanmar da lagliba External Affairs Minister Sushma Swaraj na laibak adugi State Councillor Aung San Suu Kyi ga unaduna laibak ani gi marakta lainariba mari phagat hananabagi matang da wari sanakre. Rohingya refugees crisis ki maram dasu wari sanaki haina External Affairs Ministry gi wangangloi Ravish Kumar na haike Minister Swaraj ngarang Myanmar gi President U Win Min kasu unake Lanmi gi hingsa gi thawong dagi haukiba sahi gi August tha dagi Myanmar gi Rakhine state tagi Rohingya Muslim lak tare lom chenthokhrabani maduna maram oiraduna yumthangnaba Bangladesh ta yamna chauna awaba mayoknaribani Myanmar gi Commander in Chief General Min Aung Hlaing gasu Minister Swaraj ga unake Delhi gi Lieutenant General Lieutenant Anil Baijal na CCTV project paikhatnaba framework ama semliba adubu yangsin binaba Chief Minister Arvind Kejriwal na Prime Minister Narendra Modi da se ama irakre Prime Minister Modi ga unanabagi appointment lobada Chief Minister Kejriwal na haiki nopi singi soidana ngamdanaba ohananaba CCTV camera khingadabanina masida politics wafam leite masidi government na tawgadaba thabakni CCTV project ta Lieutenant Governor na politics sanaduna leire hainasu Chief Minister Kejriwal na makhata na phongdokhe Delhi gi Home Minister Saitendra Jain na ngarang Lieutenant Governor da se amai rakhrabani camera khinbagi thabak government ki mathauni aikoibu aikoigi thabak tawhanbiu haiba wafam se aduda panki hairi haujik aroibada maroiba pau amuhana Kaibul Lamjauda Heritage Park ama semgatnaba center da proposal thakre haina Chief Minister N Birena haikre sideline gi hoarding amasung poster campaign ama SP Kaksing Victoria yangkhomna hodokre loinana Janakpur amasung Ayodhya gi marakta sengadaba bus service Prime Minister Narendra Modi amasung Nepal gi Prime Minister KP Sharma lamthakre ngasigidamakta di MS Paodam pijaba loisinjare meyang tabi punamupu amuka hana khurumjari